Anamaka channel siga maikedi ki miyam puno pataram na okjari amadi kai khumna buchari handak pangthokiba MANITEX 2025 loikre amadi Japan dagi yauna buyer mari na lupa koti mari ga point mapan gi yong fi handicraft ki polam sing leigadori Manipur gi fina jacket tur ga Japan gi kethel da puthokani haina yuka isitake na fongdokre hiram sigi matang da samlapa pawdam khara thamjage tabishi Japan gi maming leiraba buyer ama yauna malem gi atop Leibak singda Handloom amasung handicraft ki pothok sing semdok sadok laga amuk yoliba achoba buyer mari na chahi gi oina lupa koti mariga point mapan gi polam sing lamdam asigi weaver amasung artisan sing dagi laina na Handloom and Textile gi director ga memorandum of understanding sing khuyak pinakre State ki Development App Textile Commerce and Industry amasung Directorate of Handloom and Textile na sinduna nilakuthi gi arwan hat Chathariba MANITEX 2025 Manipur International Textile Expo gi manung chana ngasi MoU sing adu khuyek pinakhibani MANITEX ki ngasi marini chanban numita Handloom and Textile gi director erangbam jitena tungan buyer marina maromdum Memorandum of Understanding MoU sing sign tawna ki artist sing expert Jodhpur Private Limited ki mihut Japan ki yuka isitake export kam designer su oriba Krishna Mehta studio ki creative director Krishna Mehta fashion designer Pratima Pandey amasung North Society for Handicraft Incubation and Livelihood Promotion Naslip ki business head Arjun Boraliga ga MoU adu sign Taunaduna buyer marigi maikai digi ahan boina state asigi fee service sing puthokliba fee amadi atai handicraft ki pothok sing asi lupa crore mariga lakh mapan gi leigadaba leibada yanakre hiram asigi matangda director elangbam jiten hai chahi asigi oina haujuk puthokliba MANITEX asida malem gi tungan Leibak 13 ki mihut singna Achoba buyer marina mahut sinduna saruk yari MANITEX asida saruk yari bas stall sing utliba pothok sing asi khaktana tana state asi tungan ba mafam sing da fisabe sing sariba fi sing amadi khutsa haiba sing na puthokliba pothok sing asi ngarang dagi hauna chattuna makhoi masana hakthengna na yengrure makoina stall sing da utliba pothok sing asi khaktana tana khongang sing da sariba polam kaya ama leina nabagi order sing tawrakle maru oina buyer mari asina lamdam asigi iyong phi puthokliba lamjamgi sadi langjamgi lengyan home furnishing polam sing wagi pothok sing nupi sing sizinaba muga gi fi kaya amadi makoina lein nabagi khandokle buyer sing lege do pothok sing asi sizinariba lamdam asigi mayek mason mawong matau sing asi amata manghandana puthokani hainasu designer elangbam jitena fongdokre MoU sign tawnabadi yawriba Japan gi yuka isitake na hai lamdam asigi fisabi sing puthokliba design amadi mawong matau kaya top mayek matik kaya ama ure lamdam asigi fisa lonsa gi pothok sing asi tasengna respect tawi Manipur gi fisabi sing puthokliba fishing asina jacket oina turga Japan kethinda lamdam asigi fazaraba fi asi mai pak na puthokna bagi pandam lei adu puthokliba fishing asigi machu sing asida khara khajik semdok sajan tawraga Japan gi kethel da pangmadaba mawong da puthokani Makhatana western gi design puthokliba khongrau amadi atai firol sing ju turga puthokani aduga home furnishing gi su konna paikhatnabagi thawrang su tawnanaba hotnagani ahanbagi oinadi setna inanaba firol hana puthokani haina su yuka isitake na fongdoki fashion designer Pratima Pandey hai asigumba expo ama state asida pangthoklibasi yamna maroi asigumba expo asida lamdam asigi fisalon sa tawribasing puthokliba pothok sing asi malemgi miyamda khanghanaba hotnabada achoba mateng ama oiribani mahaki oina 86 ki yamna high end oiba firol sing puthoknaba lakli maru oina nupi singdamakta ningthina design torba firol sing puthokli lamdam asigi fisabi sing sariba fidagi ningthiraba firol sing oina onthokluga puthokani haina pandena fongdoki Neslip ki designer head Arjun Boralina hai Netfi North Eastern Development Finance Corporation Limited ki makhada awang nongpokta leidaba state nipan asigi craft ki pothok sing asibu
योखत्पगी थबक तौदुना लाक्लेबा नेस्लिपना लेबाक असिगी स्टेट सिंग अमदि लेबाक असिगी वांगमदा लेबा मालेमगी लेबाक सिंगदि योलगा लाक्ले मखा तानासु अदुमक तौखिगनी मरम अदुना लमदम असिगी लेरिबा आर्टिस्ट सिंगा लेबाक असिगी नत्रगा मपानगी एक्सपोर्टर सिंगजु हक्तेंगना उनहंदुना मसा मसागे पोथोक सिंग अदु प्रमोट तौजनबगी थबक सिंग पाइखटकनी हाइना बोरालिना फोंदोखी अमरोमदा मनीटेक्स की मरी निचनब की थौरम अदुदा वर्क्स फॉरेस्ट एनवायरनमेंटल एंड क्लाइमेट चेंज की प्रिंसिपल सेक्रेटरी अरुण कुमार सिन्हा टूरिज्म डायरेक्टर एल विक्रम सिंह एडिशनल सेक्रेटरी होम ए सुभाष सिंह डायरेक्टर हैंडलूम्स एंड टेक्सटाइल की एलांगबम जितेन सिंह एग्रीकल्चर एंड पब्लिक हेल्थ इंजीनियरिंग की जॉइंट सेक्रेटरी लाइसम देलीना देवीगा GAD अमसुंग MOBC की जॉइंट सेक्रेटरी ओइरबा मोबेदास की डायरेक्टर गोलमई गुलुंगसु सरुक याखी ngasi gi thoram aduga mari leina प्रिंसिपल सेक्रेटरी अरुण कुमार सिन्हा ना हाय स्टेट असिद लेइबा फिसाबि सिंग फिसा लोनसा तौरगा पुथोकलिबा फिसिंग असि हौजिक पुथोकलिबा चांग असिदगी हेना पुथोकनबा होनबियो हौजिक फिसाबि सिंग नोंमा ngahaktang matam kaitholaga sariba fi asi full time oina thabak suruga hena puthok na lamdam asigi pothok singbu pamjriba mapangi mi singbu mapung fana yonba ngamlagadi fisabi sing santhok hengatuna state asigi economy da achoba kanaba amusu wahenba ngamgani haina panki ngasigi nungthilgi thoramda weaving proprietary garment scheme initiative and financial and for weaver artisan haiba hiram asida program amasu pangthoki program aduda handicraft ki tongan ba garment ki maikai digi artist singi damakta paikhalib scheme singi matang planning and monitoring directorate of handlooms and textile ki OSD Jocelyn Akoizamna deputy director handlooms thokchom basanta handloom state government piri khudong sabas ki scheme singi matang da wangangki handicraft ki central government paikhalib scheme sing sigi matang da handicraft service center ministry of textile ki senior assistant director Sanjeev Kumar aduga weaving service center ministry of textile ki beauty Milana handloom ki central government paikhalib scheme singi matang da wangangki PNB Imphal East ki lead district manager RBI assistant general manager amasung state bank of India ki lead district manager sing su laktuna fisa loan sa tawbi sing amadi artist sing da bank sing na piribu khudong chaba amadi loan lobgi matang da wafam kya phongdoki henna nongai badi loisin bagi thauram yaudringai mangoi nana MANITEX 2025 asida Israel na Manipur dagi lengyan chani ngakpigani lisinga ani tharak nabo order su tawrakrabani hairiba asigumna sahi khudingi leptana pangthoklabadi lamdam asigi phisabi amadi lamdam asida puthokliba pothok singna mapalgi kaithena chattuna halakpa matamda Manipurgi khusu amasung khut sahibagi puthok singna malemgi kaithendagi halakpa matamda Manipurgi weaver sing amadi artist sing punamakpu economic ki achoba background ama ohelagani haibasi achepa thajaba ama oili loina na MANITEX 2025 loisinkhre masini MANITEX 2025 ki paudam tabire bisingbu amuka khurumjari channel asibinu sibiduna like share amadi subscribe toba kaubiduna haibaga loina na matang swaida thamjar